ꯏꯆꯦ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯏꯆꯦꯗꯤꯅꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯦ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯈꯜꯂꯤ ꯑꯃꯨꯛꯅ ꯍꯦꯛ ꯁꯤꯔꯒ ꯂꯣꯏꯗꯧꯕ ꯄꯨꯟꯁꯤꯅꯤ ꯃꯈꯜꯂꯤꯗꯣ ꯑꯍꯥꯟꯅ ꯀꯣꯟꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯏꯆꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯇꯥꯏ ꯑꯗꯣ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯄꯥꯟꯕꯤ ꯍꯣꯏꯒꯤ ꯌꯦꯡꯒꯣꯟꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯆꯪꯉꯝꯃꯤ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯏꯆꯦ ꯃꯈꯣꯏꯒꯤ ꯌꯦꯡꯒꯣꯟꯗꯨꯗ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯊꯦꯡꯒꯣꯏꯅ ꯋꯥꯄꯜꯗ ꯂꯦꯞꯂꯒ ꯂꯩꯕ ꯑꯣꯏꯅ ꯎꯕꯖꯥꯠꯅꯤ ꯏꯆꯦ ꯑꯄꯥꯟꯕꯤꯗꯣ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡ ꯃꯋꯥꯅꯦꯅ ꯊꯧꯁꯥꯕ ꯁꯥꯔꯨꯗꯕ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯦꯟ ꯈꯣꯡꯕ ꯃꯈꯣꯜ ꯌꯥꯝ ꯍꯧꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯏꯆꯦ ꯑꯄꯥꯟꯕꯤꯗꯤ ꯄꯥꯏꯈꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯃꯁꯦ ꯑꯗꯨꯃꯥꯏ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯈꯜꯂꯤ ꯏꯆꯦꯒꯅꯦ ꯆꯥꯡꯉꯟ ꯆꯥꯔꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯅꯣꯡꯅꯒ ꯃꯔꯣꯜ ꯑꯃ ꯏꯪꯒ ꯏꯪꯉꯦ ꯉꯁꯤꯗꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯏꯆꯦꯅꯦ ꯆꯥꯛ ꯂꯣꯏꯔꯛꯂꯒꯦ ꯏꯆꯦ ꯑꯩ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯃꯜꯂꯛꯂꯒꯦ ꯃꯜꯂꯛꯑꯣ ꯏꯆꯦꯁꯨ ꯃꯟꯕ ꯀꯨꯏꯗ꯭ꯔꯦ ꯃꯣꯔꯥꯝꯕꯤ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯏꯉꯥꯔꯝꯕꯤꯅ ꯏꯟꯁꯥꯡ ꯃꯜꯂꯤ ꯑꯍꯤꯡ ꯂꯟꯅ ꯆꯨꯕ ꯅꯣꯡꯗꯨꯁꯨ ꯄꯣꯊꯥꯕ ꯍꯩꯇꯦ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯑꯗꯨꯃꯛ ꯆꯨꯏ ꯈꯨꯜꯒꯤ ꯅꯍꯥ ꯑꯍꯜ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏ ꯈꯨꯜꯂꯛ ꯂꯩꯔꯛꯇꯨꯗ ꯐꯥꯎꯗꯨꯅ ꯆꯠꯂꯦ ꯅꯣꯡ ꯃꯔꯛꯇꯨꯗ ꯎꯆꯥꯟ ꯃꯩꯔꯥꯁꯤꯡꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯆꯤꯠꯊꯗꯦ ꯑꯁꯨꯛꯄ ꯃꯔꯨꯝ ꯃꯌꯥ ꯑꯣꯏꯕ ꯊꯨꯞꯆꯤꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗꯨꯗ ꯂꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗꯦ ꯃꯇꯝꯅꯗꯤ ꯍꯧꯖꯤꯟꯈꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅ ꯆꯥꯛ ꯇꯣꯛꯅꯕ ꯍꯤꯞꯅ ꯇꯨꯝꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯅꯍꯥ ꯑꯍꯜ ꯃꯈꯩꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯐꯖꯇꯣꯝꯕꯤꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯃꯥꯡꯒꯣꯟ ꯌꯧꯔꯛꯄꯗ ꯐꯖꯇꯣꯝꯕꯤꯅ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯃꯅꯨꯡꯗꯒ ꯃꯩꯒ ꯏꯃꯝ ꯃꯝꯂꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯃꯩꯒ ꯑꯝꯇ ꯊꯥꯟꯗꯈꯩ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯅꯍꯥꯟꯅ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯌꯥꯕꯅꯤ ꯀꯨꯝꯕꯤꯗ ꯅꯣꯡ ꯅꯤꯅꯤ ꯄꯟꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯂꯨꯔꯦꯗꯣ ꯑꯩꯅ ꯇꯧꯕ ꯁꯥꯕ ꯑꯃ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯌꯧꯕ ꯌꯥꯕꯅꯤ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯝꯕꯤꯅ ꯅꯥꯟꯕꯅꯤ ꯊꯦꯡꯉꯤꯗꯣ ꯌꯧꯔꯛꯄꯗ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯐꯖꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯀꯧꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯡꯒꯣꯏ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯍꯜꯂꯛꯂꯦ ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯐꯖꯇꯣꯝꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤꯗꯤ ꯄꯥꯎꯈꯨꯝ ꯑꯝꯇ ꯐꯪꯗꯦ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯦ ꯃꯁꯥꯗ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯔꯛꯇꯦ ꯆꯥꯅꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯦ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯅꯍꯥ ꯈꯔ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯪꯂꯛꯏ ꯅꯍꯥ ꯑꯍꯜ ꯈꯔꯗꯨꯅ ꯆꯣꯡꯂꯛ ꯆꯪꯉꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯅꯥ ꯑꯅꯤꯃꯛ ꯉꯥꯡꯁꯛ ꯉꯥꯡꯈꯠꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯩ ꯍꯧꯈꯩ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯄꯥꯎꯒꯨꯝꯕ ꯑꯃ ꯇꯥꯗꯧꯕ ꯃꯥꯟꯕꯒꯤ ꯃꯁꯥꯗ ꯁꯥꯃꯤꯟ ꯐꯥꯎꯔꯦ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯃꯥꯟꯕ ꯑꯃ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯈꯤ ꯍꯥꯏꯅ ꯎꯍꯧꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯔꯤꯔꯥ ꯑꯣꯏꯗ꯭ꯔꯤꯔꯥ ꯌꯦꯡꯉꯨꯒꯦꯅ ꯆꯪꯉꯛꯄꯅꯤ ꯐꯖꯇꯣꯝꯕꯤꯅ ꯏꯅꯦꯅꯤꯅꯦ ꯏꯅꯦ ꯑꯩꯗꯣ ꯆꯌꯣꯜ ꯑꯃꯃꯨꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯉꯥꯏ ꯑꯃꯒꯤ ꯃꯌꯨꯝꯗ
ꯊꯕꯛ ꯑꯔꯨꯕ ꯑꯃꯒꯤ ꯂꯩꯊꯣꯛꯂꯨꯔꯦ ꯑꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯩꯒ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯁꯨꯝꯗꯧꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥꯗꯤ ꯇꯥꯗꯦ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩ ꯐꯖꯇꯣꯝꯕꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯅꯍꯥ ꯑꯃꯅ ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤꯕꯅꯤ ꯀꯣꯊꯔꯅꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯣꯊꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯌꯨ ꯏꯅꯦ ꯁꯦꯡꯒꯣꯏ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯍꯤꯡ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯎ ꯑꯇꯤꯡꯕꯒꯨꯝ ꯆꯞ ꯇꯤꯡꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯝꯕꯁꯤꯗꯗꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜꯗꯤ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯃꯪꯂꯥꯜ ꯇꯥꯏꯕꯪꯂ ꯑꯅꯤꯒꯤ ꯈꯦꯠꯅꯐꯝ ꯈꯟꯗꯣꯛꯐꯝ ꯈꯪꯗꯦ ꯊꯃꯣꯏꯗ ꯃꯩꯅꯥ ꯆꯨꯏ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯣꯝꯆꯥꯛꯅꯔꯕꯤ ꯐꯖꯇꯣꯝꯕꯤꯗꯣ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯩ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈꯔ ꯑꯃꯁꯨ ꯐꯖꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯃꯥꯕꯨ ꯀꯧꯉꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯧꯕ ꯂꯝꯒ ꯇꯥꯗꯕ ꯃꯈꯩ ꯂꯩ ꯃꯄꯨꯟꯁꯤꯒꯤ ꯂꯥꯏ ꯅꯤꯡꯉꯛꯇꯕꯤ ꯃꯍꯥꯛꯇꯣ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯀꯣꯛꯅꯕ ꯃꯌꯨꯝ ꯌꯧꯔꯒ ꯂꯥꯏ ꯅꯤꯡꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯃꯥꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯃꯆꯥꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯊꯧꯔꯥꯡꯈꯤꯕ ꯃꯥ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯄꯤꯔꯔꯦ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯐꯝꯊꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯒꯣꯟꯗ ꯆꯤꯡꯈꯠꯂꯦ ꯀꯞꯂꯝꯗꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯉꯥꯒꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯅ ꯂꯥꯎꯅ ꯀꯞꯄꯛꯂꯦ 이마기 베마 생고이 이마디 망자레다나 이마부 까리 오요 하이버노 와칼 야우디다 꼬낭세 이마기 베마 ngasi ai ichana mama aibu naitom hundoklambaसे mama ai thamoise mache tana kai ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯑꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯃꯁꯤꯗ ꯅꯤꯡꯗꯣꯜ ꯄꯣꯝꯕ ꯍꯧꯅꯗꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ ꯐꯖꯇꯣꯝꯕꯤꯅ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯗꯨꯇ ꯎꯔꯒ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯑꯣꯏꯒꯦ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯣ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯎꯍꯟꯗ꯭ꯔꯤꯕ ꯀꯗꯥꯏꯅꯣ ꯁꯤꯟꯅꯋꯣ ꯊꯧꯅꯥ ꯐꯕ ꯑꯍꯜ ꯑꯃꯅ ꯂꯣꯠꯁꯤꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯀꯥꯟꯈꯤꯕꯗꯒꯤ ꯁꯦꯡꯒꯣꯏꯅ ꯍꯤꯌꯥꯡꯅ ꯊꯧꯕ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯐꯖꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯂꯤꯕꯤꯔꯦ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯞꯄꯛꯂꯦ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯂꯨꯔꯕꯗꯣ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯦ 이마기 베마 이마디 망자레다나 이마부 까나 ꯌꯦꯡꯗꯨꯅ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯡꯒꯣꯏ ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯂꯦ ꯑꯊꯦꯡꯕꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯦ ꯃꯩ ꯑꯣꯛꯄꯤꯔꯒ ꯊꯦꯝꯅꯧꯗꯨꯅ ꯄꯨꯁꯤꯜꯂꯒ ꯄꯣꯊꯥꯍꯜꯂꯦ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯔꯕꯣꯏ ꯃꯅꯤꯡꯉꯤ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯕꯨ ꯐꯖꯇꯣꯝꯕꯤ ꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯏꯃꯨꯡꯗ ꯆꯪꯂꯗꯨ ꯐꯥꯎꯕ
ꯀꯞꯄ ꯂꯦꯞꯇꯦ ꯑꯍꯣꯏꯅꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄꯗꯤ ꯁꯨꯐꯠ ꯐꯠꯂꯝꯗꯦ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯣ ꯇꯥꯔꯒ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯤ ꯃꯅꯦꯝꯁꯤꯡ ꯑꯗꯣ ꯑꯀꯤꯕꯒ ꯅꯤꯡꯕ ꯀꯥꯏꯕꯒ ꯑꯅꯤ ꯄꯨꯟꯁꯤꯟꯅꯩ ꯀꯞꯅ ꯂꯥꯎꯅꯕ ꯃꯔꯛ ꯑꯗꯨꯗ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯏꯁꯤꯈꯩ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯕ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯑꯃ ꯃꯄꯥꯜꯗꯅ ꯅꯨꯄꯥ 8 ꯑꯃꯁꯨ ꯁꯪꯂꯝꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯏꯃꯨꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯡꯁꯨ ꯄꯣꯊꯥꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯆꯨꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯍꯧꯔꯛꯂꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯨꯝꯗ ꯂꯣꯏꯕ ꯇꯥꯎꯕ ꯍꯨꯏ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯣꯡꯕꯒ ꯀꯞꯄꯒ ꯑꯅꯤ ꯄꯥꯁꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯇꯥꯎꯕ ꯍꯨꯏꯒꯤ ꯃꯈꯣꯜ ꯇꯅꯤ ꯑꯃꯝꯕ ꯑꯍꯤꯡꯅ ꯃꯥꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕꯒꯤ ꯃꯤꯆꯪꯗ ꯑꯃꯝꯕ ꯑꯍꯤꯡꯅ ꯂꯦꯞꯈ꯭ꯔꯦ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯅꯨꯄꯥ ꯃꯈꯩꯁꯨ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯀꯣꯏꯅ ꯆꯠꯂꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯗꯤ ꯊꯦꯡꯅꯗꯦ ꯍꯥꯏꯕꯕꯨ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯂꯥꯎ ꯈꯣꯡꯕꯗꯤ ꯃꯅꯥꯅ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯝꯅ ꯂꯥꯏ ꯑꯣꯜꯂꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯗꯅꯕ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯊꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯌꯨꯝꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯎ ꯋꯥꯁꯤꯡꯗꯣ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗꯨꯁꯨ ꯗꯝ ꯗꯝ ꯍꯥꯏꯗꯨꯅ ꯐꯨꯗꯔꯛꯄꯒꯨꯝꯗ ꯇꯧꯏ ꯊꯦꯝꯕꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯍꯧꯔꯤꯕ ꯋꯥꯄꯜꯗꯨꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯋꯥꯄꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡ ꯃꯅꯤꯡ ꯊꯣꯡꯗꯣ ꯅꯝꯃꯛꯂꯦ ꯊꯣꯡꯗꯣ ꯅꯝꯕꯗ ꯅꯠꯇꯅ ꯍꯥꯡꯗꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯦ ꯊꯣꯡꯗ ꯅꯠꯇꯦ ꯊꯣꯡꯅꯥꯎꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯦ ꯊꯦꯝꯕꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯈꯣꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯁꯥꯐꯨꯗꯨꯅ ꯁꯦꯕꯥꯛ ꯐꯥꯛꯂꯛꯑꯦ ꯑꯗꯨꯒ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯀꯔꯝꯅ ꯍꯥꯡꯗꯣꯔꯛꯄꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯐꯨꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ ꯁꯛꯎꯗꯕ ꯁꯥꯐꯨꯗꯨꯅ ꯊꯦꯝꯕꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯅꯣꯡꯌꯥꯏꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯌꯥꯡꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯃꯈꯣꯡꯗꯨ ꯄꯥꯏ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯅꯣꯡꯌꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗꯦ ꯑꯃꯝꯕꯗꯨꯗ ꯃꯊꯣꯡ ꯈꯪꯗꯦ ꯅꯣꯡꯌꯥꯏꯕꯨ ꯀꯅꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯣꯡꯌꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯊꯦꯝꯕꯁꯨ ꯑꯃꯝꯕꯗꯨꯗ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯍꯤꯡꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯀꯣꯏꯅ ꯆꯠꯂꯤꯕ ꯅꯤꯄꯥ ꯃꯈꯩꯗꯨꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯃꯈꯣꯜꯗꯨꯅ ꯁꯟꯗꯣꯛꯈꯤꯕꯗꯣ ꯃꯌꯥꯝꯗꯣ ꯊꯦꯝꯕꯣꯏꯗ ꯆꯦꯟꯁꯤꯜꯂꯦ ꯊꯦꯝꯕꯅ ꯑꯃꯝꯕꯗꯨꯗ ꯂꯥꯎꯔꯤ ꯄꯥꯕ 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 ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯄꯥꯕ ꯅꯪꯕꯨ ꯍꯜꯂꯛꯑꯣ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯈꯤꯕ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗꯕꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯌꯥꯝꯗꯣ ꯑꯣꯝꯁꯤꯜꯂꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯂꯤ ꯊꯦꯝꯕꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯅ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕꯗ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯆꯤꯡꯗꯨꯅ ꯁꯥꯐꯨ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯇꯅꯤ ꯈꯪꯍꯧꯔꯤꯕ ꯍꯣꯡꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯥꯐꯨ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ
माबु फंगनब थीबियो तपथौ थेंबा नखोई पाबदो अइने फंगनब सोइदना थीगनी थोंग नमखाइरगा सउदब साफुबना चेंदुना पुखिबनी पाबदो से नंग अमता तपथौ अखोई मैम चंगदुना फंगनब थीगनी तादा पाबना असोइंगाम याउरबदी मचा होइबैती यामना निंगमबुररो अइगी मांगदा अमंबदुदा सोरो सोरो लाक्तुदा सासन चिंगबकुम चिंगदुना पुखिबनी अइने मचा अमा ओइना पाबबु कन्बा ngambagi थौदांग अदो उत्पा ngamaudre तोनख्रेदा मपुकसे हाई दिसे मकोकता मखुत्तु पाइ तफुम खंगदना फमथाग्रे अयेगी द थोकलगा पंगसिल हाइनबदु चुमदे होंबा मतमदुदा मंगोंदा सागोनबा लाइदो निंगलम्मे नुंग्यागी लेफम खंगनबा हाइदुना सुक्लबा उमंग वामंग अमगी मनु खा माइकेदे चलगा लेबा अमगी मनुंगदा पुसिनग्रे सेंगोइगी थवाइना ओलबा यांग थौबुदुना चेंदुना पुखिबनी खंगले हौजिक्ति नुंग्यागी थवाइ कन्नबा होंबना मांगथा खुंजा मैयामदुग लोइनने माना उरिबा असुप उमंग लेबा अदोमदा लाए खुत्ता मैबुल अममम पाइ नोंग मरक्तुदा लाक्ले मतमदो नुंसित मतम नत्रबसु हैनख्रबा साजतकुम होंदोक्पा ngamdana लैजबी थादुना पोंजे नापलमग लोइनना सिटले सोमदा नमो तुमदुना लेबी फजतुमिदो मंगमा मंगले मंगदुदा मा मिडमलेन लाइरमलेन अनिगी ताइनफम लाइरमलेन तिनबा ngamdaba थवाइ मिरेलदा कोइपाइ पाइदुना लेबा मफम अमदा मचानुपी सेंगोइ खुंगुलिबा लाक्ली असिबा थवाइ कयागी मरक्ता सेंगोइ याउब्रा कोइथि थीथि अदुबु मयाम मरक्तुदा सेंगोइदि याउबु उरमदे इमागी बेमा सेंगोइ नंगबु कायदे लैगे इमाना कौबसे तारबदि इमागी नाक्ता अमुक्ता लाओ असी हाइदुना कोइथि थीरि अदुबु थीरिबदो अरेमबने मसाबु फंगबु कौबु लेरमदे मसागी मफम थीबा लाक्पदा खमनुंग थोंगा लाइरमबी मसाइकुन यौरकले नुंगबा लुआन थोंकोक निंथौ कोइ मनाउना थोंकाक असिते मखोइ नुंगलोन फाइ फाइबी तेला थुम्पा नुरा चिंगुथे पाखंग खोंपान वाइ हनबजा करामबना हुमांग लेरी काना सिंकुमनबा मफम पाखंग जामना फगलोंग नाकन यमना असी लंबी चटनलम नुरा चामना फिबुनको लुद थोंगना अमम सिंकुमलबा मफम खमनुंग असी लमदी मनाक लवोनबी अमना असी लंबी पुदबा ताइबंगमिबो पाउथेम मिथेमिना बले ममा सानंगैगी मफम पंथौ मपा साथेलदा हैरांग खुत्ता पाइ ताउजिंग हैरांग येलमंगैगी मफम मफम सिदा खमनुंग थोंगाक लाइरमबिना खमनुंग की कोइ लवोनबी ओंदुना लाइरमबी माबो उबदा फजतुमबिना कैनोमता हंजगे खमनुंग की कोइ लवोनबिना करी ओइरबनो अनीदो मखाताना अवाइ खुम तौने अइगी इचा सेंगोइ लैफम खंगबीब्रा खंगलबदी अमता ताकपियो सेंगोइ हाइबा वारिसिगी ngasi tangka kasi matang asi loisinjar adumna warisi tabiraga adungi modadu comment da thamiram loisilakpada mayam ikoknon amuka na khurumjari